ꯁꯥ ꯑꯗꯨꯝ ꯇꯥꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯧꯔꯛꯇ꯭ꯔꯅꯦ ꯊꯥꯔꯦ ꯊꯥꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯤꯡꯊꯧꯈꯣꯡ ꯇꯨꯔꯦꯜ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯅ ꯊꯝꯃꯝꯕ ꯅꯤꯡꯊꯤꯖꯔꯕ ꯇꯨꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯗꯛꯀꯤ ꯃꯤꯔꯣꯜꯁꯤꯅ ꯁꯦꯝꯃꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄꯒꯤ ꯃꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯕꯝꯒꯤ ꯊꯣꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡꯗꯨ ꯊꯨꯒꯥꯏꯕꯒꯤ ꯃꯃꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯣꯡꯁꯤ ꯊꯨꯒꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯔꯒ ꯑꯁꯤꯐꯥꯎꯕ ꯁꯣꯛꯏ ꯍꯥꯏꯗꯅ ꯁꯦꯝꯃꯝꯃꯕ ꯖꯒꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯝꯃꯝꯃꯕ ꯍꯥꯏꯕꯗꯤ ꯃꯥꯔꯛ ꯇꯧꯔꯝꯃꯕ ꯖꯒꯥꯁꯤꯡꯗꯨꯅꯤ ꯂꯧꯊꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯅ ꯀꯃꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨꯅ ꯁꯤ ꯂꯩ ꯇꯨꯔꯦꯜꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯨꯔꯦꯜꯅ ꯁꯨꯃꯥꯏꯅ ꯒꯥꯔꯕꯦꯖ ꯑꯣꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜꯗ ꯁꯨꯃꯥꯏꯅ ꯒꯥꯔꯕꯦꯖ ꯑꯣꯜꯂꯕꯅꯤꯅ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯂꯣꯏ ꯌꯥꯅꯩ ꯑꯗꯨꯒ ꯁꯦꯝꯕꯁꯤꯗꯅꯤꯀꯣ ꯈꯔ ꯌꯥꯅꯗ꯭ꯔꯤꯁꯦ ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯅ ꯍꯦꯟꯖꯜꯂꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯟꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯥꯡꯑꯣꯏꯅꯔꯛꯄ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛꯁꯦ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕꯗ ꯈꯔ ꯊꯤꯟꯊꯩ ꯃꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯀooperation ꯄꯤꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯊꯣꯡꯅꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯁꯪꯒꯣꯏꯕꯝ ꯊꯣꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡꯗꯨꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯊꯣꯛꯄꯤꯔꯛꯑꯒ ꯌꯥꯎꯕꯤꯔꯤ ꯇꯧꯔꯤꯕꯁꯨ ꯃꯊꯛ ꯊꯪꯕꯗꯨꯁꯨ ꯈꯔ ꯁꯣꯛꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯚꯣꯂꯟꯇꯔꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯦꯆꯤꯅꯔꯤꯁꯤꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯄ ꯑꯗꯩ ꯏꯁꯥꯅ ꯁꯤꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯣꯏ ꯊꯣꯡꯕꯨꯗꯤ ꯊꯨꯒꯥꯏꯗ ꯌꯥꯗꯕꯁꯤꯡꯗꯨ ꯊꯨꯒꯥꯏꯈꯤ ꯇꯥꯔꯒꯁꯨ ꯇꯨꯔꯦꯟ ꯐꯤꯄꯥꯜ ꯂꯧꯔꯛꯄꯗ ꯁꯣꯛꯑꯦꯗꯅ ꯈꯪꯅꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗꯒꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯋꯥꯜꯁꯤ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯎ ꯅꯣꯡ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯦꯛ ꯈꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥ ꯃꯟꯗꯞ ꯑꯃꯗꯤ ꯒꯣꯄꯤꯅꯥꯊ ꯃꯟꯗꯞꯀꯤ ꯍꯦꯛ ꯃꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗꯨꯅꯤ ꯑꯗꯨꯒ ꯇꯨꯔꯦꯜꯁꯦ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯆꯅꯤꯡꯕꯗꯒꯤ ꯃꯌꯥꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯇꯨꯔꯦꯜꯁꯦ ꯁꯨꯃꯥꯏꯅ ꯒꯥꯔꯕꯦꯖ ꯑꯣꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯁꯤꯗꯒꯤ ꯑꯗꯨꯝ ꯆꯦꯟꯈꯤꯕ ꯔꯦꯅꯤꯡꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯄꯨꯊꯈꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯐꯨꯟꯒꯠꯂꯛꯅꯕ ꯑꯃꯗꯤ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝ ꯃꯥꯡꯍꯜꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯛꯏ ꯃꯗꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯥꯃꯨ ꯑꯃꯇꯅ ꯀꯩ ꯑꯃꯇꯅ ꯅꯣꯡꯁꯥ ꯑꯃꯇꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯅꯩꯅꯕ ꯉꯝꯕ ꯁꯃꯥꯖꯄꯨꯁꯨ ꯁꯦꯝꯒꯠꯄ ꯉꯝꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯃꯦꯟꯁꯨ ꯄꯥꯊꯣꯛꯆꯒꯦ ꯔꯦꯛꯁꯟ ꯌꯦꯡꯈꯣꯝ ꯍꯥꯏ ꯂꯣꯏꯅ ꯊꯨꯒꯥꯏꯌꯣ ꯍꯥꯏ ꯂꯣꯏꯅ ꯊꯨꯒꯥꯏꯕꯁꯦ ꯃꯔꯨꯞ ꯂꯣꯏꯅꯃꯛꯇꯤ ꯊꯨꯒꯥꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯗ ꯌꯥꯗꯕꯁꯤꯡꯗꯨꯗꯤ ꯊꯨꯒꯥꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯨꯒꯥꯏꯗ ꯌꯥꯗꯕꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯆꯦ ꯊꯥꯔꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯄꯤꯔꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯂꯥꯏꯚꯁꯤ ꯇꯉꯥꯏ ꯐꯗꯅ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯑꯞꯗꯦꯠ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯃꯤꯅ ꯎꯕ ꯄꯥꯎꯗꯝ ꯇꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯁꯖꯦꯁꯟꯗꯨꯒꯤ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯕꯛ ꯀꯌꯥꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯂꯤꯕꯁꯤꯡꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣই ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯑꯣꯟꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡꯗ ꯌꯦꯡꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯅ ꯄꯤꯕꯤꯔꯛꯂꯤꯕ ꯀꯃꯦꯟ ꯑꯁꯤꯒꯨꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯇꯦꯟꯇꯛꯄ ꯃꯣꯠ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 9 ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯑꯣꯏꯕ ꯇꯨꯔꯦꯜ ꯐꯤꯕꯥꯟꯗꯨꯅꯤ ꯑꯗꯨꯒ ꯇꯨꯔꯦꯜꯁꯤ ꯀꯗꯥꯏꯐꯥꯎꯕꯗ ꯁꯣꯛꯀꯗꯕ ꯀꯗꯥꯏꯐꯥꯎꯕꯗ ꯂꯧꯊꯣꯔꯛꯀꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗꯣ ꯑꯩ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯁꯤ ꯍꯣꯏ ꯁꯤꯒꯨꯝꯕ ꯊꯣꯡꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯀꯅꯤꯀꯣ ꯁꯤꯒꯨꯝꯕ ꯊꯣꯡ ꯁꯨꯝ ꯂꯧꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯇꯨꯔꯦꯟꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯇꯨꯔꯦꯟ ꯁꯦꯡꯒꯠꯄ ꯃꯇꯝꯗ ꯋꯥꯔꯧꯅꯕ ꯄꯦꯟꯅꯗꯕ ꯂꯩꯕꯁꯤꯡꯗꯣ ꯈꯔ ꯈꯖꯤꯛ ꯄꯦꯟꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯨꯔꯦꯜꯅꯤꯀꯣ ꯑꯁꯤ ꯅꯤꯡꯊꯧꯈꯣꯡ ꯇꯨꯔꯦꯜꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯈꯣꯡ ꯇꯨꯔꯦꯜꯁꯤꯅ ꯊꯦꯡꯅ ꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯨꯔꯤꯕ ꯂꯥꯏꯐꯝꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯥꯙꯥ ꯃꯟꯗꯞ ꯒꯣꯄꯤꯅꯥꯊ ꯏꯕꯨꯙꯧ ꯄꯥꯡꯒꯟꯕ ꯏꯕꯨꯙꯧ ꯑꯣꯛꯅꯔꯦꯜ ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯏꯐꯝ ꯈꯨꯕꯝ ꯂꯦꯟꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯀꯌꯥꯒꯤ ꯈꯨꯕꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯐꯨꯒꯤ ꯏꯁꯤꯡ ꯀꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯅꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯣꯔ ꯀꯌꯥꯒꯤ ꯏꯁꯥ ꯏꯐꯨ ꯏꯁꯤꯡ ꯀꯜꯂꯝꯃꯕ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯏꯆꯦꯜꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯇꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯛꯅ ꯆꯥꯅꯅꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯈꯣꯡ ꯇꯨꯔꯦꯜ ꯈꯛꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯄꯤ ꯍꯥꯏꯕ ꯅꯠꯇꯦ ꯖꯥꯇꯤ ꯑꯃꯗꯤ ꯕꯤꯖꯥꯇꯤ ꯅꯥꯏꯗꯅ ꯌꯣꯛꯄꯤ ꯍꯩꯕ ꯅꯥꯎꯀꯣꯟ ꯍꯩꯕ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯍꯩꯕꯤ ꯏꯃꯥꯒꯤ ꯁꯛꯂꯣꯟꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇꯤ ꯇꯤꯟꯐꯝ ꯑꯣꯏꯒꯗꯕ ꯇꯨꯔꯦꯜ ꯀꯌꯥ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯣꯏꯔꯁꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯣꯏꯔꯁꯨ ꯅꯤꯡꯊꯧꯈꯣꯡ ꯇꯨꯔꯦꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯅ ꯂꯥꯎꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇꯗꯤ
ꯐꯕ ꯂꯝꯕꯤꯗ ꯁꯦꯝꯒꯠꯂꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯂꯥꯎꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯦꯝꯒꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯅꯕ ꯚꯣꯂꯟꯇꯔꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯊꯕꯛꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯁꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯋꯥꯜꯁꯦ ꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯋꯥꯜꯁꯦ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯣꯏꯟ ꯑꯥꯎꯠ ꯇꯧꯈ꯭ꯔꯕ ꯖꯒꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯦꯟ ꯑꯣꯅꯔꯁꯤꯡꯅ ꯚꯣꯂꯟꯇꯔꯤ ꯏꯁꯥꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯤꯅꯅꯕ ꯐꯦꯁꯕꯨꯛ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯅꯥꯀꯣꯡ ꯄꯛꯅ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯁꯤꯗ ꯂꯣꯏꯅ ꯒꯥꯔꯕꯦꯖ ꯑꯣꯏꯁꯟꯕ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯎꯄꯥꯜꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯩ ꯌꯥꯎꯗꯅ ꯀꯅꯥꯁꯨ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯪ ꯇꯞꯄꯤ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯤꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯐꯠꯇꯦꯗꯣ ꯈꯪꯃꯤꯟꯅꯔꯕꯅꯤ나 ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯁꯤ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯤ ꯁꯥꯒꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯥꯏꯚꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯃꯥꯡꯗ ꯊꯨꯒꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏꯕꯝꯒꯤ ꯊꯣꯡ ꯁꯪꯒꯣꯏꯕꯝꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯊꯣꯡꯅꯤ ꯑꯗꯨꯒ ꯂꯥꯏꯚꯇꯁꯨ ꯃꯤꯑꯣꯏ 9 ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯔꯗꯁꯨ 9ꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯪꯕꯤꯕ ꯎꯁꯤꯡꯁꯤ ꯌꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯎꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯔꯛ ꯇꯧꯔꯒ ꯎ ꯃꯁꯤꯡ ꯀꯥꯎꯟ ꯇꯧꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯑꯣꯏꯕꯗꯣ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯅꯕ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯍꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯁꯣꯟꯅꯍꯧꯒꯗꯕ ꯑꯃꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯜꯕꯨ ꯀꯟꯕꯗ ꯑꯩꯈꯣꯏꯅ ꯂꯧꯗ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯡ ꯊꯨꯒꯥꯏꯕꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯊꯣꯡꯁꯦ ꯍꯜꯂꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯛ ꯄꯛ ꯂꯥꯎꯔꯦ ꯊꯣꯡꯁꯦ ꯑꯗꯨ ꯃꯌꯥꯝ ꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯊꯣꯡꯗꯤ ꯏꯕꯗꯣ ꯑꯣꯅꯔꯦꯡꯒꯤ ꯊꯣꯡꯗꯣ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯣꯡꯁꯤꯃꯗꯤ ꯒꯞ ꯒꯞ ꯂꯥꯎꯔꯦ ꯆꯠꯍꯧꯔꯣ ꯍꯥꯏꯗꯣ ꯇꯧꯕꯦ ꯆꯣ अशोक कुमार कोई कमेंट पीरपगीदमक थागतरी नागजेतो रिटर्निंग वाल चलगदी नुंगाइजगनी है मदुमक होय सुंसे सोदन चलबसु ओइसनो करिगे चल्लोय अदुगो मागी प्रोग्राम दोगी मतुगिना चनफम थोक लेरगदी चनगिगनी अदुगो लोइना चनबा हाइबदुमक्ति मदु ngамगनी हाइब थाजदे अदुगो क्वाइटि स्टोरी लोइना पुंजलकपदुम याम लाले अदुना लोइना थोक मथौ ताय तार अदुना मरुप अशोक कुमार ना पीरपग कमेंट की रिप्लाई आइना पिजरी बपखमसिना पेनबी गनी अदुगा मखा ताबा येंबिरिबा खुदिमंगनसो अपील तौबिरगनबा नलुकचरी असी याम फिबम सो मेरे थोंगे बोब बोब लाउरेबा तुरबा हाइगे ओके डबरे पे सिंगल नेबा ओ सिंगल नेबा योना सिदी हेवी गाड़ी का थोड़ी डेंजर ने तो सिकाई से दो पत्थर ने बड़ी मकान ओ नाम से नेबा कले अभी cái đó thôi, có một cái món mình sẽ lâu rồi. Tuko, cũng biết thế gì? Cái món về linh này lâu quá. Ở đây thôi chứ, vì con số mày hay ta đấy. Cái làm cái gì vậy? Nào thì xem có là tùy tiệm phải thôi đấy, tùy tiệm. Đi mà đi mày đi ao mà này. Anh đi ao ấy, mà đi đâu ao? phải cái charu phải cái pin rồi ta đấy. 에 아직도 우리 맛지기 다 드셔 먹어도 오네. 아, 뽀뽀 나오래. 뽀뽀 내지. 아버님, 대비 안 하면 돼. 그만해 봐. 아이 뭐 좀 부탁해 드리잖아. 생각들이. 그만해. 아니, 사하브니 야로에는. 아두나 호직세 마야마돔 아이 와 카드 말제게 말음디 स्वाइसिसु अदुम हाइदि उडिसन अदुम यावदोनि तौबदबु अखोय हाना वॉलंटरी सिदोपा सोइब जगा सुंगि लौथोकपगि थबक पैकेज तब जगा अदुमंगनेना कैमरा ममाय ओपन जरिसे अदुगा ममांगददि मदु लौथोकतबगि ममी याम चावना तारि हाय तारे अदुना लौथोकतबदसु लौथोकतब यारोय मरमदि कगिनो कनागुंबगि युम कनागुंबगि हिंगोल कनागुंबगि चेकपल लोइना थुगायरगा अखोयना खंगदबदगि नियमना यादबा महौसाना अकायब पीगदबा थबक थोरम हायबदि नियम लाना लेने क्रॉस तौरबसिंगदो वॉलंटरी लौथोंगरो हाइदना मरी लेनबा कंसल्ट डिपार्टमेंट लौथोंगरो हाइदना अखोय हाना सेक्शन वाफम थमगिबा लेरे अदुना रेनिंग सीजन हाइबदुमा लाक्रिङैदा हारिबा
ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝ ꯃꯊꯧ ꯇꯥꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯖꯥꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯁꯍꯖꯣꯛ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯈꯪꯕ ꯍꯩꯖꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯔꯕ ꯇꯨꯡꯗ ꯀꯦꯟꯕꯔꯦ ꯆꯪꯁꯜꯂꯨꯅꯨ 이마 까이드로 마마 꿈대로 진짜 뛰어 오쏘쏘쏘쏘 노래 동 집으로 그래 동 맞대면 깨는 그래 동기 사이드 바마마 사이드 까야 하긴 있어 사이드 윙 왈 하이다 미니 사이드 윙 왈 하면 깨는 그래 lâu đi phân cái lâu này phân cái về lâu sang ra mà nên chura kron tàu ni ko lai gi sa kam tang pai gi ge ngak tang ai ko cho sai yang to lai bak phar kan kyau lau ma cho yare hawro aduna ishor gi kubam nak para daman do kopina nak panina usom mela se am kalli to ga lai gi look hai batare lai gi look ta janba look janba lai de kat padumak phangagadi mai phangi haidana khanaba phangju phangdoi ni adugi look len do porok paduga nam phagi matem tawgi bane ado thong tu gairi mina gyau lau ya na dana darbesan ama sem da basunya yaroi darbesan ama sem ga da bani na mi situm chachan mini thabak taw taw no pai leti aduna life se yam sangna thajaro ge mayamna matam khara thajari ai hai tare asom da ima som da kari lau ge no asi makum je pamira ba oh hayang risho da lao makum nate masapi ni hajite purano ha ito ba ano sa lagi ito na hajik se miyam ki support hakta mangi wali se atai jawat pala se miyam ki support yam na mathok tai aduna miyam na live to share to video aduga tawri ba thabak turel teng ma khot pa ki thabak sida karai ba da tamang sanction na tawba ya ga ba karai ba da yaroi to ba hai ba miyam na to ina sai se to bina se hai ba pun se samjage adu thong lore to thong bak phakre thong lore aduna ai se mi chat pa se mayam khak thingge adi soi ba bi tamon de aduna darbe sangi matang ju khanage aduna mikup khargi ona thajari ba live se adu madong gi chillaba matam kai thokpiraga yengbira magi namak haninga leitana thagat chari aduga makhatana yengbira ka doba ima indol chilino tam pang khoi khibigna yarbi makai dekoi comment section da adu madong gi mamal nai da comment mama mama photo pira mo maram gi mau sana ni thong turen sumai thamami hi holana mi yang tanara mi de loi hai ai bi singbo uho bogi ne ba ado khoi gi mirol sinadi uba ngam dre madu unana bagi damak sengbalak nana bagi damak mau sagi khalgan bai bisidi mi la hingsa ya tamba prakati kuding magna yana banina ai khoi amatoina lemina rakanda aina hoi kari hagani thabak sangdabadi yaw ngam da taraga so ai thabak sida la pangam draga so comment section da di adongi mamal nai draba mod amatu bira maga ari ba ni thoko turel semga thagat pa kan bagi thabak sida amatoina tung pang biu ha wa kham tam jaraga live se lochana na bagi tanja to jage promoko kurum jari yai fare